Ngasinumida wairam phone ki papanam pausi digi maruebi I pausin khongusaraga Manipur top channel ki maike digi mayamna thamjagi hanbada Manipur gi issue irai laibi issue nate RSS Manipur gi issue is irai laibi issue amadi nate dumapu state asigi miya mausa gi punsida hanjilangnaba Rashtriya Sanyam Sevak RSS nasu angam thak thawdang lawduna honari haina Sangha asigi joint general secretary Manipur CR Mukundana phongdokre Ngasidagi numit humni subna Bengaluru da pangthokadaba RSS All India Pratinidhi Sabhaga mari lainana paumising unaba amada CR Mukundana mathaki wafam se phungdokladuna mangna hai Manipur da tha kulom oirakliba phibam se hekta laksinduna mausagi punsida purakpa haibasi arai tarai banati issue asigi mapung phabu woroisinama purakpada matam khare damak sangani Manipur gi issue asida RSS na sukupni gingsinduna lakli amadi sangagi kedar sing state asida leiduna angam bathak tawbi ya bathabak sing tawri habu wapam tamki magna makha taraduna hai central government gi maike dige maru oina khara amana political oina ud aduga khara amana administrative oina larok warep singna ngasi Manipur miyam gi dama kariguma asa amari uba phangli adumapu organization ama oina sangha sigi maike dige Manipur mapung phana mahausa gi punsida purakpadi matam khara adumak sangani haina khali social organization ama oina RSS na Manipur muknariba community ani gi marak yasinaba ma puranaba panamda community ani makilusing masinga Imphal da Guwahati da madi Delhi da phamina dunu wari sana khreari sanaba lekre masina kana ba khare dumuk phangba ngamki Houses politically solve tawgadabi issue kya ama lairi warep kharana center na lawjagadabani aikoi gi maike di community ani gi marakta nungsi sanaba puraknaba honaduna Manipur miyam gi mating pangli RSS na relief camps in the lairiba ITP sing the sana thanaba mating pibadana thana imung amada nongmada darkar oiba polam sing mating piduna lakli hauju state asida president ru lakraba matung kari gumba ahom bukhradi laklagani habisi thazbalai administratively kharadi resolve tawbungam lagari adumapu tha kun phajilaglaba ethnic violence asi mapung phana lakshin bada matam khradi sangani hainasu RSS ki joint secretary Manipur CR Mukundana makhatana foduki pamising unaba aduna magna makataraduna lebasigi khamasum awang ani gi marakta gap ama leibugum tawribasi samjinana bohona bahibasi RSS ki panamni leiba khenaba si ayambana politically motivated oi maru oina language amadi delimitation sin sumaru oiba amori Union Home Minister Amit Shah gi wafam ningsing laduna magna hai Union Home Minister na opposition da mathangi delimitation ki thabakte ratio ri yumpham oiraga tawgani haibagi thajaba piba lekre Kudamoina South India ki state khara gi oina Lok Sabha akaknaba sit masing lairi dubo Lok Sabha expand torakpa matamda ahongba soidana lakani lairibi su yamna ingtapna lusinma ngamgani haibagi thajaba sutamki Mana makha taraduna ngasidi RSS ki kedar crore ama helaiduna hana sangha ki mapangal yamna solamba Tamil Nadu Western Odisha amadi Maharashtra ki mapam khara yamna mapangal kale Haukiba sahi tarasida lebasagi mapum kudimakta sangha ki thabak thoramda apan ba ayat amata letri aikoi bu nungsiba mising hingalakli ngasidi RSS ki oina numi khuding goeba amadi sayol goeba kedar puna lama ga lising taraka manga ka sani go humdra ka taruk lairi Daily activity da kedar lising marfu go humdoi gi sama ga kunga mapande hengat pagal oina haukiba sahi da kedar lising tara heli sayol goeba activity da kedar lising kuntra ga nithu ga sama ga kullairi masi mamang sahi da gi kedar lising mari ga sambi ga kuntra hengal heba wapam stamki amadi numit humni sa thagadaba RSS All India Pratinidhi Sabha sida lawgadaba warep singi matang na su wapam kya magna phongdokhi amaromdana Naga political solution purakpura theng thali basi NSCN nate India ni Q2ku Naga political solution purakpada matam theng thali basi NSCN nate India government ni haina election IMD president Q2ku na phongdorokri Naga Republic Day ga mari lena thadorak pasiolamada president Q2ku na hai ngasi haiba numira si Nagaland miyam gi khwairi gi saukthoksan ngai oiraba numira aduni Ngasidagi say nipuga mga gi mamang na numit asida isa ni sagi lebak ngaksagi haina program tawkibani
international political system amasum yelomi singi ningtamabu ikai khumnaba haiba principle adugi makhada isagi political right amagi dama aikhogi lenga ama semjakhiba numida tubo aikhoina naga republic di haina ningsing thorom pangthokli isagi ningkha tamnaba honabada aikhoina aggressor singi mafamda nonjaru heba international principle adugi makhada ngasi su lengdana naga miyamna lepli haidi Naga Republic Day haibasi kumza English amaga samapangani fugo terek August taraga marigi Naga Independence Declaration amasung kumza English amaga samapanga yankaiga mathogi Naga plebiscite pu ikai khumnabigi loinana numidasi masiga asengba symbol amani haina haiba Naga mipum khudimon ningsingminasi Naga ge sigumba historic oiraba documents ngasisu New York ki UN archives da lengdana laidi Masimangna Naga singbu sai humdraro masi namthaduna lakli heba mayek singna takli haina su President Q tukugi woroladuna makhatari Ningtama Naga nation amagi damak sathakiba lanthengna thawai katkraba khugi lanmi sing freedom fighters sing amadi Ningtama Naga nation amagi damak thawai pamukhidaba Naga khudingmaki mafamda asiguma numit asida ikai khumnabu usari Makhoigi hotnajaman amadi hanba leitaba thaunana ngasi phawba Naga freedom movement gi mayon sumduna lakhibani Aikhoina matam pumbada makhoigi khudung induna satkane haba wafam thamlakli Naga gi ipai puna thambiramba lamda leijariba natural resource kia India government na leptana lakthuknaba hotnaduna lakli haba wafam thambaga loinana Naga gi lamda India government na petroleum explore taunaba hotnarakpigi mayokta Au Naga community na khongpham sina lepkhiba simangna Naga national identity bu mek singna masak taklehna su Q tukuna phungdorakli Amarom Ccpur nupi masa sina phangmadagi security ki thawang hena kankhatkhrei ngarang numidang Ccpur town da hangba relief camp da leiba pikliba nupi masa sina phangmadagi hana ungkhanaba phigam da leiba sigi makha tarakpada hena pamdaba thawdok sing tholakadra haiba singnaba leibadagi security na ngak senbagi thabuk hena kankhatkhrei press na phangwa pawgi matungina Ccpur da hangba relief camp da leiba masagi sei mapan khakta ngaribi Mandai Kim Kaubi Zomi community ki nupi masa mangarang numidang pung taruk tagi thiba khangdana leiraba matung ahing nongyai relief camp adugi manakta singnaningai oiba mongda sina phangli asiba aksang police na lokalaga post mortem gi damak Ccpur district hospital la thamkhre makhatana thijinbagi thabak sathari pausna makhatara duna hai laikhidrabi nupi masa adugi imung manung Manipur thuklibi irang sina maram oiduna Imphal dagi senkraba Ccpur da hangbu relief camp na sangjapam lawduna leibani mak ngarang numidang pung taruk adwaidagi thiba khangdabadagi relief camp adura leiriba miyoi singna mak thibagi thabak satakhi tungda ahing nongyai angang asi singnaningai oiba relief manakta sina phangmani maki amangthong i thoklam tana mangak samna thori lakhatpigi mamitarami angang asibu kanagumana pharaga rep taraba matung hatpa oigani haibigi singnaba lei haidi amaram nami CSC bu zomi mother issue na kani yaning da phongdok laduna big level nupi masa sibu hatpa da sena ba miyoi sing atuba matamna phaduna matik sabe action lawgada bani haina demand tarakli nupi masa sina siduna leiramba maphamda I taramba galoina mangak samna sokpagi dakpham leirami haina su association sina claim tarakli laikhidrabi mandai kim Wemak Academy da class 2 tamdibani magna laikhidaba school sigi mekedi gi awaba madi nuaitaba phungdorakli Zau Sanaupang Polpi Koki Women's Organization for Human Rights Koki Student Organization Zilai Masum Mar Women Association ki mekedi gi su akan momong da mihana sibu yaning da phungdorakli Amaramda Ccpur town da hokiba numi kharani degi maram sum zomi community ani gi marakta khutoknaduna misi mina yawba thawdok sing thoktura ngasi phawba curfew thambaga loinana security na ngak senbagi thabak satharibani khanghaudana ngarang pikliba nupi masa ama mangkraba matung sina phangkiba thawdok sinam makhatana pamdaba thawdok sing tholaktana ba hena akanba security gi thawang lakot khriari Loisulak poina to pom jiriba mamadi asam ka taina ba mafam mamadi gi security force na explosive samagum fogat pangam kre haukiba pungkun ga mari asida central paramilitary forces amadi Manipur police ki apunba khutpu amana jiriba mamasum asam ka lona ba tuwan mafam humda thibu humbi gi thabak sung thabada explosive device samagum yawnu kusukulai kya fogat pangam kre hari Official level power ki matung ina hairiba security force ki apunwati masina intelligence tagi phangwa power ki matung ina Jiribam district ki asam lona ba usa thon maya lekai moljina masum bensulo gi mafam singna thibu gi thabak sing satakhi hari
Usa Thol Mayai Lekaida Pung Aniram Satakiba search operation aduda security force na Stardines 19 Class 2 CAT 22 explosive stick sama 5.56 mm ammunition gi live round kun amasum plastic bag ani fagat pangam khiyari ani suba amasum ahum suba search operation sing molzol amasum Ben Selu rubber plantation ki general area sing sathapa matamda remote control ki idea ma Zelatine stick ani local na saba long range pompy motor ani pompy bomb taruk local na saba single barrel gun mga tier bore rifle mga amasum pistola mani hari security force na fogalaba pulam sing ziribam police station na makatawa ain gwe action lokana bagi dam kusina kre hari amaromda Manipur police amasum Assam rifles ki apun mati mamana lamsang police station ki manung sanba kangsu amsum singda kadang bani akoi bida counter insurgency campaign chathaduna kusukra kya fogat pagam kre hari security force na satakibo operation na dunu pi yauna miyoi sa marom verification toki mi phami puni yauki hari security force na makata na kangsub district ka taina ba singda kadang ban khulgi miya da leiba kenel amadagi kusukra kya fogat pagam hari security force na pagalaba kusuklai singa dudi magazine jawba self loading rifle ama magazine galoin na pistol ama cartridge tara 36 high explosive grenade ani military helmet mari bulletproof jacket ani local na sawa bulletproof plate mari buffing wireless set ani ni haiden su paus ta makata na phongtok le duga tenda na sum na mem na thamjaram gi hauji koina di mem paus matang sa lusin jarage masum mayam puna no update ngamina national sigi mekedi gi myang pham da makata na thamjari mayam puna no update ngamina si